ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯑꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯇꯟꯕꯗ ꯂꯝꯕꯥ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯌꯨꯛꯀꯤ ꯃꯅꯤ ꯃꯃꯧ ꯃꯁꯛ ꯎꯗꯕ ꯆꯥ ꯄꯨꯊꯣꯔꯛꯇꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯅꯣꯏ ꯅꯅꯤ ꯅꯃꯧ ꯑꯅꯤ ꯑꯀꯥꯏꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯕꯁꯤ ꯐꯥꯎꯕꯗ ꯑꯃꯠꯇ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯄꯥꯟꯗ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯉꯤꯕꯗꯨ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯑꯉꯧ ꯁꯅꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯇꯔ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ, ꯅꯣꯡ ꯐꯥꯎꯕ ꯐꯖꯅ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯃꯣꯏ ꯃꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤꯗꯧꯅ ꯏꯁꯧ ꯂꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯏꯅꯦꯝ ꯁꯥꯗꯅ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯊꯣꯛꯂꯛꯏꯕ ꯐꯤꯕꯝꯁꯤꯒ ꯎꯕꯗꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯀꯩꯅꯣꯗ, ꯑꯩꯕꯨ ꯉꯟꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯤꯡꯉꯦꯒ ꯍꯥꯏꯅꯤꯡꯗꯦꯒ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤ? ꯍꯩ, ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄ ꯊꯛꯇꯕ ꯆꯥꯛꯇꯤ ꯁꯣꯏꯕ ꯌꯥꯗꯦ꯫ ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯅꯣꯡꯃꯒꯤ ꯆꯥꯛ ꯁꯣꯏꯕ ꯌꯥꯗꯦ, ꯆꯠꯂꯣ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯍꯟꯗꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏꯈꯩ ꯁꯥꯎꯔꯝꯗꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯁꯥꯎꯔꯞ ꯇꯧꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯅꯣ, ꯅꯃꯧ ꯅꯨꯄꯤ ꯐꯪꯉꯀꯥꯟꯁꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯤꯁꯤꯕꯨ ꯉꯝꯃꯔꯣꯏꯀꯣ ꯑꯩ꯫ ꯍꯥꯏ, ꯅꯃꯧ ꯅꯨꯄꯤ ꯅꯪꯗꯧꯅ ꯇꯟꯕꯗ ꯃꯃꯤꯡ ꯆꯠꯄꯁꯤ ꯉꯥꯏꯔꯗꯤ ꯉꯁꯤꯒꯤ ꯆꯥꯁꯨ ꯊꯛꯇ ꯆꯥꯛꯁꯨ ꯆꯥꯗ ꯇꯧꯔꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯆꯪꯉꯨꯅꯦ, ꯆꯪꯗ꯭ꯔꯤꯕ꯭ꯔꯅꯦ? ꯑꯆꯥꯔꯁꯨ ꯎꯄꯥꯏ ꯂꯩꯇ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯅꯦꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯣꯝꯗ ꯀꯥꯗ ꯃꯃꯧ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯖꯩ ꯃꯇꯣꯝꯇ꯫ ꯇꯁ, ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯈꯣꯏ ꯄꯥꯕꯁꯦ ꯃꯃꯧ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯁꯦꯡꯅ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯀꯥꯟ ꯃꯄꯨꯔꯣꯏꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯣꯏꯒꯤ ꯀꯥꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯀꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯔꯤꯅꯣ ꯇꯧꯏꯗꯨꯅ? ꯆꯥꯛꯈꯨꯝꯗꯅ ꯏꯃꯥ ꯑꯍꯜꯁꯤꯅ ꯆꯥꯛ ꯊꯣꯡꯍꯧꯔꯤ, ꯅꯪꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯍꯥꯔꯥꯅꯤ ꯁꯥꯗ ꯂꯩꯔꯤꯅꯤꯅꯦ, ꯍꯥ? ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯉꯤꯗꯨ ꯊꯧꯁꯥꯗ ꯂꯩꯃꯔꯦꯝꯕꯤ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯅ ꯊꯣꯡꯕꯕꯨ ꯀꯩꯅꯣ? ꯁꯥꯌꯣꯟꯕ ꯃꯆꯤꯡ ꯈꯔ ꯐꯠꯇꯦ, ꯅꯨꯄꯤꯅ ꯏꯟꯁꯤꯟꯕ ꯆꯠꯀꯗꯕ ꯅꯨꯄꯥꯗꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯃꯛꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯆꯩꯕ ꯍꯧꯔꯛꯏ꯫ ꯍꯩ, ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯅꯣꯡꯃꯒꯤ ꯊꯣꯡꯕꯗ ꯏꯃꯥꯁꯦ ꯁꯨꯝ ꯉꯥꯏ ꯂꯩꯒꯗ꯭ꯔꯣ? ꯍꯥ? ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ? ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯕ? ꯉꯝꯅꯕ ꯇꯧꯒꯗꯕꯅꯤ, ꯆꯠꯂꯣ, ꯆꯠꯂꯣ, ꯍꯧꯒꯠꯂꯣ ꯊꯨꯅ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯃꯥ ꯅꯤꯡꯕꯁꯤꯅ ꯄꯦꯜꯂꯤꯁꯩꯇ ꯑꯣꯏꯕ꯫ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ, ꯆꯥꯛ ꯊꯣꯡꯕ ꯃꯔꯥꯏ ꯃꯥꯟꯖꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯗꯤ ꯆꯪꯗ ꯆꯪꯕ ꯁꯥꯗꯨꯅ ꯃꯆꯤ ꯑꯃꯗ ꯃꯁꯥ ꯀꯣꯝꯅ ꯂꯩꯔꯝꯃꯤ ꯇꯨꯃꯤꯟꯅ꯫ ꯁꯣꯝꯗꯅ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯑꯆꯥꯔ ꯂꯣꯏꯔꯤ ꯏꯁꯧꯗꯤ ꯈꯥꯕꯩ ꯆꯦꯒꯞꯀꯤ ꯃꯈꯣꯜꯗꯨ ꯐꯅ ꯐꯖꯅꯗꯤ ꯍꯧꯔꯝꯃꯤ꯫ ꯏꯆꯥꯁꯤꯅꯗꯤ ꯃꯃꯥ ꯑꯩꯕꯨ ꯋꯥꯍꯟꯅꯤꯡꯗꯗꯅ ꯆꯥꯛ ꯊꯣꯡꯉꯨꯔꯣꯅ ꯊꯥꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯧꯗꯨꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯉꯥꯡꯂ ꯉꯥꯡꯂ ꯊꯣꯡꯕꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯂꯣꯏꯔꯒ ꯊꯤꯕ ꯈꯣꯠꯄ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯀꯧꯅꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯣꯝꯗ ꯂꯩꯃꯔꯦꯝꯕꯤ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯖꯩ꯫ ꯁꯤꯗꯤ ꯑꯩ ꯆꯪꯍꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯣꯏ ꯃꯄꯥꯅ ꯎꯔꯕꯗꯤ ꯑꯃꯨꯛ ꯑꯩꯕꯨꯅꯦ ꯁꯤꯡꯉꯩ ꯄꯥꯡꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯅꯤ꯫ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯅꯣꯛꯁꯤꯟꯅꯔꯒ ꯃꯃꯧ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯤ ꯃꯅꯦꯝꯅ, ꯆꯪꯕ ꯃꯇꯝ ꯑꯣꯏꯔꯦꯅ ꯆꯪꯕꯤꯔꯛꯏ? ꯍꯧꯖꯤꯛ ꯊꯣꯡꯗ꯭ꯔꯦꯅ ꯀꯣꯝꯃꯤꯗꯣ, ꯅꯨꯃꯤꯗꯥꯡꯒꯤꯅ ꯅꯪꯒꯤ ꯁꯔꯨꯛꯅꯤꯀꯣ, ꯉꯝꯃꯔꯣꯏꯕ ꯑꯩ꯫ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯄ ꯂꯩꯃꯔꯦꯝꯕꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯔꯞ ꯇꯧꯔꯒ, ꯐꯔꯦ ꯀꯩꯅꯣ, ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯍꯣꯔꯦꯟ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯂꯒ ꯆꯥꯔꯨꯔꯒ ꯂꯣꯏꯔꯦ, ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ꯫ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒ ꯃꯄꯨꯔꯣꯏꯕꯒ ꯆꯪꯉꯛꯏ꯫ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ꯫ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯃꯃꯧꯅ ꯊꯕꯛ ꯇꯧꯔꯤꯗꯨ ꯎꯕꯗ, ꯂꯣꯏꯁꯟꯃꯤꯅꯦꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯃꯥꯅ ꯅꯪ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯔꯤꯅꯣ? ꯍꯥ? ꯀꯔꯥꯏ, ꯆꯥꯛꯇꯨ ꯆꯥꯔꯒꯤ ꯄꯤꯔꯛꯑꯣ꯫ ꯈꯪꯂꯕꯅꯤ ꯉꯁꯥꯏꯅ ꯃꯃꯧ ꯅꯨꯄꯤꯅ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯉꯛꯑꯒ ꯊꯕꯛꯇꯤ ꯍꯦꯛ ꯇꯧꯗ ꯇꯧꯕ ꯁꯥꯔꯒ ꯃꯅꯥ ꯂꯧꯕꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯈꯔ ꯁꯥꯎꯅꯤꯡꯂꯞ ꯇꯧꯔꯒ, ꯀꯔꯤꯅꯣ ꯆꯪꯉꯛꯄꯒ ꯍꯦꯛꯇ ꯉꯥꯡꯉꯛꯑꯅꯨꯀꯣ, ꯍꯅꯨꯕꯤ ꯑꯩꯅꯅꯤ ꯆꯥꯛꯁꯤ ꯊꯣꯡꯉꯤꯁꯤ, ꯍꯧꯖꯤꯛ ꯋꯥꯏꯗꯅꯤꯀꯣ ꯏꯃꯧꯁꯤ ꯆꯪꯉꯛꯏꯕ꯫ ꯅꯥꯀꯜꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯉꯥꯡꯕ ꯑꯃ ꯍꯧꯔꯛꯏ꯫
ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯉꯛꯑꯅꯤ ꯈꯟꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯆꯣ ꯊꯥꯖꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯗꯤ ꯆꯪꯉꯝꯗ꯭ꯔꯕ? ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯉꯛꯄꯒꯤ ꯄꯥꯈꯠꯅ ꯂꯩꯔꯤꯀꯥꯟ ꯅꯥꯀꯟꯗꯒꯤ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ꯫ ꯏꯄꯥꯒꯤ ꯑꯆꯧꯕ, ꯌꯥꯔꯦꯇꯣ, ꯆꯥꯛꯁꯤ ꯂꯣꯏꯔꯕꯅꯤꯅ ꯆꯥꯅꯕ ꯑꯣꯏꯅ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯌꯨꯝꯊꯪꯅꯕꯅ ꯇꯥꯈ꯭ꯔꯕꯗꯤ ꯏꯄꯥ ꯏꯀꯥꯏꯖꯩꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯉꯥꯡꯅꯔꯝꯕꯁꯤꯡꯗꯨ ꯂꯦꯞꯂꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥꯗ ꯑꯆꯥꯔ ꯃꯈꯨꯗꯨ ꯖꯣꯞ ꯍꯥꯝꯖꯤꯜꯂꯤ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯂꯦ꯫ ꯃꯧ, ꯆꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯍꯧꯔꯣ꯫ ꯏꯃꯥ ꯀ꯭ꯋꯥ ꯑꯃꯠꯇ ꯆꯥꯔꯨꯈꯤꯒꯦꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕ꯫ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯦꯅꯕꯨ ꯊꯣꯛ ꯍꯦꯛꯇ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯑꯆꯥꯔꯗꯨ ꯃꯥꯒ ꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯁꯤꯡꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯅꯔꯤ꯫ ꯑꯆꯥꯔꯅ ꯈꯣꯏ ꯃꯧꯒꯤꯗꯤꯅꯦ ꯆꯥꯛꯁꯦ ꯊꯣꯡꯉꯝꯗꯥꯏꯗꯗꯤ ꯆꯪꯉꯛꯑꯣꯏꯕꯀꯣ꯫ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯉꯛꯑꯅꯤ ꯑꯗꯨꯒꯅꯦ ꯃꯥꯅ ꯊꯣꯡꯕ ꯁꯥꯗꯣꯏꯅꯤ꯫ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯅꯨꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯆꯥꯛꯁꯤꯕꯨ ꯀꯌꯥꯝ ꯆꯥꯅꯤꯡꯕꯖꯥꯠꯅꯣ ꯃꯧꯁꯤꯡꯁꯤꯕꯣ? ꯑꯆꯥꯔꯅ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯃꯧ ꯑꯣꯏꯔꯛꯄꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩꯀꯣ꯫ ꯑꯁꯨꯝꯅ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯩꯃꯔꯦꯝꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯊꯪꯅꯕꯗ ꯂꯥꯛꯇꯨꯅ ꯐꯝꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯆꯦ, ꯐꯤ ꯁꯥꯔꯤꯔꯣ? ꯐꯤ ꯁꯥꯕꯗꯨꯕꯨ ꯋꯥꯗ꯭ꯔꯣ? ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯁꯥꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯌꯥꯝꯕ ꯆꯥꯛꯈꯨꯝꯒꯤ ꯍꯣꯠꯅꯔꯒ ꯂꯩꯔꯤ꯫ ꯐꯤꯁꯤꯗꯤ ꯉꯥꯏꯍꯥꯛ ꯁꯥꯒꯗꯕꯅꯦ ꯁꯪꯕ ꯀꯥꯟꯗ꯫ ꯁꯨꯝ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯁꯦ ꯏꯆꯦꯒꯤ ꯏꯅꯦꯝꯄꯣꯛꯇꯣ ꯀꯃꯥꯏ ꯇꯧꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯌꯦ ꯏꯆꯦ꯫ ꯏꯅꯦꯝꯄꯣꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯍꯥꯏꯔꯨꯔ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ? ꯍꯥꯏꯗꯕꯩ ꯋꯥꯅꯤꯗ, ꯋꯥꯈ꯭ꯔꯖꯥꯠꯅꯤꯀꯣ ꯂꯩꯃꯤꯟꯅꯕꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯛꯇꯔꯕꯨ ꯅꯣꯏꯒꯤꯁꯤꯔꯣ ꯍꯥꯏꯁꯦ? ꯍꯅꯨꯕꯤ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯧꯁꯤꯡꯁꯦ ꯑꯣꯠꯂꯤꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯏꯆꯦ? ꯈꯪꯗꯦꯗ ꯂꯩꯃꯔꯦꯝꯕꯤ, ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑꯣꯅ ꯇꯧꯔꯕꯅꯤ꯫ ꯃꯣꯏ ꯊꯥꯏꯅꯒꯤ ꯍꯅꯨꯕꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯦꯝꯄꯣꯛꯇꯨ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯤ꯫ ꯃꯧ, ꯅꯪꯕꯨ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯒ ꯏꯁꯨꯗꯨ ꯌꯦꯡꯉꯝꯃꯨ꯫ ꯑꯩꯅꯦ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯀ꯭ꯋꯥ ꯈꯤꯇ ꯆꯥꯔꯨꯒꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ꯫ ꯃꯅꯦꯝ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯧ ꯃꯥꯁꯨ ꯃꯅꯦꯝꯄꯣꯛꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯎꯔꯒ ꯁꯣꯜꯂꯤ ꯃꯆꯤꯟꯗ꯫ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯕ? ꯑꯁꯤꯕꯨ ꯃꯁꯥ ꯀꯣꯝꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯐꯤꯗꯨ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯂꯩꯃꯔꯦꯝꯕꯤꯗꯨ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯆꯦꯈꯣꯏ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯔ ꯆꯥꯔꯛꯀꯦ, ꯆꯪꯁꯤꯜꯂꯨꯁꯦ꯫ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯁꯤꯡꯖꯨꯁꯦ꯫ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯍꯦꯛꯇ꯫ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯍꯣꯏ ꯆꯥꯔꯣ, ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯀꯨꯏꯗ꯭ꯔꯤꯗ, ꯑꯗꯨꯅ ꯅꯪꯁꯨ ꯑꯗꯨꯝ ꯆꯥꯔꯛꯑꯣ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯁꯤꯡꯖꯨꯗꯨ ꯈꯔ ꯆꯥꯕ ꯍꯧꯏ꯫ ꯑꯗꯨꯒ ꯍꯣꯏ ꯏꯆꯦ, ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯎꯕꯅꯦ, ꯏꯅꯦꯒꯤ ꯁꯤꯡꯖꯨ ꯍꯥꯏꯔꯒ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯣ꯫ ꯁꯤꯗꯕꯨ ꯍꯥꯎꯇ꯭ꯔꯕꯗꯤ ꯍꯥꯎꯇ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯃꯆꯤꯟꯗ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯈ꯭ꯔꯦ ꯈꯪꯉꯤꯅꯤ ꯆꯥꯛꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯃꯥꯅ ꯍꯧꯒꯠꯂꯒ ꯀꯣꯛ ꯊꯣꯡꯕ ꯌꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯁꯤꯡꯖꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯥꯔꯗꯨꯅ ꯍꯥꯏꯖꯩ ꯃꯆꯤꯟꯗ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯕꯨ ꯌꯧꯔꯗꯤꯅꯦ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯈꯤꯅꯤ꯫ ꯐꯔꯣꯏꯌꯦ ꯃꯁꯤꯃ, ꯐꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯆꯪꯉꯛꯄꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯀꯨꯕꯣꯛꯅ ꯃꯅꯦꯝꯗ ꯍꯥꯏꯕ ꯋꯥꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯣꯏ, ꯀꯔꯤꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯁꯤꯗ ꯏꯁꯧ ꯂꯥꯡꯉꯤꯁꯤꯅ? ꯇꯥꯅꯤꯡꯗꯦꯀꯣ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯆꯪꯉꯛꯄꯅꯤꯀꯣ ꯑꯩ꯫ ꯅꯨꯄꯤ ꯅꯣꯏꯒꯤ ꯏꯁꯧꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯇꯥꯅꯤꯡꯉꯣꯏ ꯃꯣꯏ ꯃꯄꯥꯗꯤ ꯑꯩꯅꯕꯨ ꯍꯥꯏꯗꯤ ꯇꯥꯅꯤꯡꯉꯣꯏꯕ꯫ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯇꯥꯈꯤꯅꯦꯕ꯫ ꯍꯅꯨꯕꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯦꯀꯣ ꯅꯪ꯫ ꯏꯁꯧ ꯌꯥꯝ ꯂꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯣ? ꯍꯅꯨ ꯊꯪꯗꯅꯦ ꯆꯩ ꯆꯥꯅꯤ ꯀꯣ꯫ ꯍꯟꯗꯣꯛꯁꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯄꯣꯔꯣꯛ ꯆꯥꯛꯂꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ꯫ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯂꯥꯏꯃ꯫
ꯑꯩꯅꯦ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯑꯒ ꯂꯩꯔꯨꯒꯦ ꯆꯥꯛ ꯊꯣꯡꯕ ꯁꯥꯔꯒ ꯉꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯝꯊꯔꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯂꯩꯃꯔꯦꯝꯕꯤ ꯃꯅꯦꯝꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯏꯁꯧ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯃꯔꯦꯝꯕꯤ ꯃꯅꯦꯝꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯏꯁꯧ ꯍꯧꯔꯛꯂꯝꯃꯤ ꯍꯩꯃ ꯑꯩꯗꯤ ꯏꯅꯦꯝꯁꯤꯅ ꯆꯥꯛ ꯊꯣꯡꯒꯅꯦꯅ ꯈꯜꯂꯨꯕꯅꯦꯕ ꯀꯌꯥꯗ ꯃꯕꯨꯛꯁꯦ ꯐꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯗ ꯑꯁꯤꯕꯣ ꯍꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯏꯟꯁꯥꯡꯅꯦꯅ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯤꯕꯨ ꯑꯩꯅ ꯉꯜꯂꯤꯀꯥꯟꯗꯅ ꯐꯃꯨꯡꯗ ꯇꯨꯝꯃ ꯂꯩꯔꯝꯅꯤꯅ ꯑꯝꯇꯁꯨ ꯊꯤꯍꯧꯗꯦ ꯏꯃꯥꯁꯤꯅ ꯊꯣꯡꯗꯣꯏ ꯃꯥꯟꯗꯅ ꯉꯥꯡꯗꯅ ꯆꯥꯛꯇꯨ ꯌꯥꯏꯕ ꯍꯧꯔꯛꯑꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯁꯥꯌꯣꯟꯕ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯈꯔ ꯄꯥꯏꯔꯒ ꯆꯪꯉꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯌꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯩꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯛꯄꯅꯦ ꯁꯤꯗꯒꯤ ꯅꯪꯅ ꯌꯦꯡꯉ ꯊꯣꯡ ꯑꯩꯅꯦ ꯏꯁꯥ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯀꯦ ꯂꯩꯃꯔꯦꯝꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯨꯕ ꯀꯧꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯏꯁꯤꯡꯁꯨ ꯁꯥꯍꯜꯍꯧꯗ꯭ꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯑꯀꯥꯟꯗ ꯚꯥꯞ ꯂꯥꯛꯇꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯀꯥꯟ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯏꯁꯤꯡꯁꯨ ꯁꯥꯍꯟꯍꯧꯗ꯭ꯔꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯀꯥꯟ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯈꯨꯝꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯀꯔꯥꯏꯅꯣ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯤꯔꯛꯑꯣꯅꯦ ꯅꯪꯕꯣ ꯇꯥꯗ꯭ꯔꯕ ꯃꯁꯤꯕꯣ ꯀꯩꯅꯣ ꯃꯪꯉꯧ ꯂꯩꯁꯤꯅ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯑꯁꯨꯝ ꯁꯥꯖꯤꯜꯂꯛꯑꯝꯃꯤ ꯑꯁ ꯀꯔꯤꯅꯣ ꯃꯣꯏꯇꯥꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯪꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯁꯨꯃꯥꯡꯗ ꯏꯁꯤꯡ ꯑꯁꯣꯛꯄ ꯂꯩꯍꯧꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯔꯣ ꯉꯁꯤꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯏꯟꯁꯥꯡꯗꯨ ꯄꯤꯔꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯀꯥꯟꯗ ꯍꯥꯏꯖꯔꯝꯃꯤ ꯑꯩꯗꯤꯕꯀꯣ ꯀꯔꯝꯗꯅꯣꯕ ꯅꯨꯡꯊꯤꯜ ꯇꯨꯝꯅꯕ ꯂꯥꯛꯅꯔꯤꯀꯥꯟꯗꯅꯦ ꯏꯁꯤꯡ ꯊꯥꯡꯒꯠꯄ ꯀꯥꯎꯔꯤꯕ ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯉꯥꯡꯂꯒ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯄ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯈꯜꯂꯒ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯑꯆꯥꯔꯗꯨ ꯃꯃꯧ ꯅꯨꯄꯤꯅ ꯏꯟꯁꯥꯡ ꯃꯅꯝ ꯊꯥꯗꯣꯔꯛꯄꯗꯨꯗ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯏꯃꯧ ꯅꯨꯄꯤꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛ ꯇꯧꯕꯗꯤ ꯄꯨꯔꯥ ꯏꯃꯥ ꯂꯥꯈꯃꯤꯗꯒꯤ ꯇꯥꯗꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯃꯇꯟ ꯇꯟꯕꯗꯨꯗ ꯁꯣꯏꯔꯤꯅꯦꯕ ꯃꯁꯤ ꯉꯥꯡꯂꯤꯀꯥꯟ ꯃꯆꯥꯅꯨꯄꯥꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯑꯝꯃꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯃꯇꯣꯝꯇ ꯐꯝꯂꯒ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯄꯥꯟꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯆꯥꯔ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯂꯗꯨꯅ ꯍꯥꯏ ꯃꯍꯥꯆꯟꯗ꯭ꯔꯒꯤ ꯃꯆꯥꯁꯤꯗꯤ ꯈꯪꯉꯤꯅꯦꯍꯦ ꯏꯃꯥꯁꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯤꯅꯤ ꯀꯩꯅꯣ ꯅꯃꯥꯁꯨ ꯁꯥꯌꯣꯟꯕ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯍꯥꯝꯕ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗ ꯂꯩꯃꯔꯦꯝꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯒ ꯏꯟꯁꯥꯡꯗꯨ ꯊꯣꯡꯂꯤ ꯃꯁꯤꯒꯤ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯌꯨꯛꯇ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯍꯥꯔꯥꯅꯤ ꯁꯥꯗꯅ ꯂꯩꯈ꯭ꯔꯕꯅꯤꯗꯨ ꯇꯨꯡꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯉꯤꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯆꯥꯔ ꯍꯥꯏ ꯆꯥꯛꯇꯨ ꯈꯛ ꯊꯣꯡꯕꯗꯅꯦ ꯏꯁꯧ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ ꯃꯧ ꯍꯣ ꯂꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯆꯥꯛꯁꯤ ꯃꯧ ꯈꯛꯅ ꯊꯣꯡꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯏꯃꯥꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯟꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯉꯥꯡꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯀꯨꯕꯣꯛ ꯀꯧꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛꯇꯨ ꯆꯥꯅ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯥꯏ ꯃꯧ ꯏꯟꯁꯥꯡꯁꯤꯗ ꯀꯩꯒꯤꯅꯣ ꯉꯥ ꯑꯌꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯛꯏꯁꯤꯕꯣ ꯃꯧ ꯅꯪꯒꯤꯁꯤꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯉꯥ ꯑꯌꯥꯏꯕꯁꯦ ꯂꯩꯃꯔꯦꯝꯕꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅ ꯏꯃꯥ ꯉꯥ ꯑꯌꯥꯏꯕꯗꯣ ꯉꯥꯔꯧ ꯑꯣꯏꯅꯅꯦ ꯊꯥꯛꯏꯗꯣ ꯑꯗꯨꯝ ꯆꯥꯔꯣ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯌꯥꯔꯦ ꯂꯦꯞꯄꯨ ꯅꯪꯁꯨ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯂꯩꯃꯔꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯅꯣꯡꯉꯥꯜꯂꯦ ꯈꯪꯅ ꯑꯃꯠꯇ ꯍꯧꯒꯠꯅꯗꯦ ꯊꯕꯛꯁꯤꯡꯗꯨ ꯑꯃꯅ ꯇꯧꯁꯅꯨ ꯍꯥꯏꯗꯅ ꯂꯧꯇꯥꯅꯔꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯗꯨ ꯍꯧꯗꯣꯛꯅꯔꯤ ꯑꯉꯧ ꯁꯅꯥꯅ ꯍꯥꯏ ꯃꯃꯥ ꯅꯣꯡꯉꯥꯜꯂꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯃꯧꯁꯤꯅ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯑꯌꯨꯛꯇꯤꯒꯤ ꯊꯕꯛꯁꯤ ꯃꯃꯥ ꯅꯪ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩꯗꯧꯏ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯥꯔ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯍꯦꯔꯗ ꯃꯣꯏ ꯃꯄꯥ ꯍꯅꯨꯕꯤ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯒꯗ꯭ꯔꯣ ꯑꯗꯨꯁꯨ ꯃꯧ ꯂꯩꯅ ꯍꯥꯏ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯧꯒꯠꯅꯔꯣ ꯊꯨꯅ ꯃꯤ ꯌꯨꯝ ꯊꯪꯅꯕꯒꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯈ꯭ꯔꯕꯅꯤꯀꯣ ꯑꯆꯥꯔ ꯇꯥꯁꯤꯟꯅꯗ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩ ꯑꯗꯨꯒ ꯊꯧꯁꯥꯗ ꯍꯣ ꯃꯣꯏꯅ ꯃꯊꯧ ꯂꯩꯇꯕꯒꯤ ꯇꯧꯖꯔꯤꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯕ ꯂꯥꯛꯅꯔꯤ ꯃꯇꯧꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯧꯒꯠꯂꯨ ꯍꯥꯏꯔꯒ ꯇꯨꯝꯃꯨ ꯍꯥꯏꯅ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯂꯤ ꯁꯣꯝꯗꯁꯨ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯍꯧꯗꯣꯛꯂꯤ ꯀꯟꯅ ꯍꯩ ꯇꯥꯕ꯭ꯔꯃꯦ ꯀꯔꯤꯅꯣ ꯏꯃꯥꯁꯨ ꯍꯧꯒꯠꯇꯦ ꯅꯪꯁꯨ ꯍꯧꯒꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ
ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯣꯂꯤ ꯃꯣꯂꯤ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯣ ꯀꯔꯤꯅꯣ ꯃꯣꯏꯇꯥꯗ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯑꯩ ꯍꯧꯒꯠꯅꯤꯡꯉꯀꯥꯟꯗ ꯍꯧꯒꯠꯀꯦ ꯀꯩꯗꯧꯔꯒꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯃꯃꯥꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯃꯨꯛ ꯂꯧꯇꯥꯅꯩ ꯊꯕꯛ ꯇꯧꯕꯒꯤ ꯑꯃꯨꯛ ꯂꯧꯇꯥꯅꯕ ꯃꯁꯤꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯊꯕꯛ ꯈꯔ ꯇꯧꯕꯗꯅꯦ ꯌꯥꯝ ꯂꯧꯇꯥꯅꯅꯨ ꯏꯃꯥꯁꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯄꯣꯊꯥꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯁꯥꯎꯅꯤꯡꯉꯗꯨꯅ ꯉꯁꯤꯗꯤ ꯃꯆꯤꯟꯗꯣ ꯈꯨꯝꯕ ꯂꯦꯞꯇꯦ꯫ ꯍꯣ ꯑꯩꯁꯨ ꯌꯨꯝꯒꯤ ꯀꯨꯞꯅꯣꯞ ꯅꯣꯝꯕꯗ ꯋꯥꯔꯦ ꯃꯣꯏ ꯇꯥꯗꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯋꯥꯔꯤꯁꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯏ ꯁꯥꯌꯣꯟꯕ꯫ ꯍꯣꯏ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯂꯩꯃꯔꯦꯝꯕꯤ ꯍꯧꯒꯠꯂꯨ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯑꯉꯧꯁꯅꯥ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯂꯦꯞꯄ ꯂꯩꯇ ꯍꯧꯗꯣꯛꯂꯤ꯫ ꯃꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯍꯧꯗꯣꯛꯂꯤꯕꯁꯤ ꯇꯥꯗꯕ ꯃꯈꯩ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯃꯠꯇ ꯍꯧꯒꯠꯂꯨ ꯌꯥꯗꯕ ꯃꯈꯩ ꯂꯧꯇꯥꯅꯔꯒ ꯂꯩꯈꯤꯕ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯆꯪꯉ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯝꯃꯤ꯫ ꯄꯥꯕ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯣꯏ ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯦ ꯆꯥꯛ ꯍꯥꯞꯄꯒꯨꯝꯁꯤ ꯏꯄꯥ ꯆꯥꯛꯈꯛ ꯊꯣꯡꯉꯁꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯃꯥꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯈꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯃꯣꯏꯁꯤ ꯈꯔ ꯈꯪꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯃꯄꯥ ꯃꯆꯥꯈꯛ ꯊꯣꯡ ꯊꯥꯛ ꯇꯧꯔꯒ ꯆꯥꯔꯒ ꯊꯕꯛ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯑꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯆꯐꯨ ꯎꯌꯥꯟ ꯍꯥꯟꯅ ꯐꯛꯂꯝꯃꯤ꯫ ꯏ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯃꯣꯏꯈꯛ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤꯅ ꯍꯥꯞꯇꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯆꯪꯉꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯃꯅꯦꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯨꯛ ꯄꯩꯔꯒ ꯍꯥꯏꯗꯤ ꯌꯥꯗꯒꯨꯝ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯈꯥꯛꯇ꯭ꯔꯕꯣ ꯆꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯝꯅ ꯀꯥꯟꯁꯤꯗ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ꯫ ꯑꯗꯨꯝꯅ ꯃꯃꯧ ꯅꯨꯄꯤꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯂꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯧ ꯅꯪꯅꯅꯦ ꯇꯟꯃꯟꯕꯗꯒꯤ ꯆꯔꯥ ꯍꯦꯜꯂꯦꯅꯦꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯡꯉꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯥꯕ ꯌꯥꯔꯅꯤꯌꯦ꯫ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯂꯩꯃꯔꯦꯝꯕꯤ ꯀꯩꯅꯣꯗ ꯏꯃꯥꯁꯨ ꯐꯅ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯃꯧ ꯑꯩꯇ ꯁꯨꯝ ꯉꯥꯏꯔꯒ ꯂꯩ ꯍꯥꯏꯕ꯫ ꯃꯃꯧꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯦꯝ ꯃꯥꯁꯨ ꯍꯟꯗꯦ꯫ ꯃꯃꯧꯗꯒꯤ ꯇꯥꯗꯦ ꯃꯥꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯅꯤꯗꯨ ꯈꯟꯅꯔꯛꯑꯝꯃꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯅꯨꯕꯤ ꯑꯩꯇ ꯉꯥꯏꯔꯒ ꯂꯧꯇꯥꯅꯔꯒ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯀꯌꯥꯝ ꯆꯥꯅꯤꯡꯒꯦ ꯍꯥꯏꯕꯅꯤꯗ ꯃꯧ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯗꯣ ꯈꯨꯠ ꯌꯥꯎꯗꯕꯤ ꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯏ ꯃꯁꯝ ꯈꯣꯏꯕ ꯍꯦꯛꯇ ꯍꯧꯅꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯅꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯌꯣ ꯍꯅꯨꯕꯤ ꯑꯐꯥꯎꯕꯤ ꯅꯣꯏ ꯊꯥꯏꯅꯒꯤ ꯁꯝ ꯐꯣꯏꯕꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯤꯡꯆꯥꯕꯤ꯫ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯑꯩꯗꯤ ꯍꯥ ꯐꯣꯏꯒꯤ ꯌꯥꯎꯅ ꯐꯣꯏꯔꯤꯕꯁꯤꯗ ꯊꯥꯗꯣꯛꯎ ꯀꯥꯏꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯀꯣꯛ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯁꯨꯝ ꯇꯧꯕꯤꯗꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯁꯨ ꯐꯣꯏꯔꯅꯤ ꯍꯅꯨꯕꯤ ꯑꯃ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ꯫ ꯃꯃꯧ ꯅꯨꯄꯤꯅ ꯃꯈꯨꯠ ꯍꯜꯂꯒ ꯅꯥꯀꯟꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯤ ꯀꯟꯅ꯫ ꯍꯩꯃꯧꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯥꯏ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯩꯌꯣ ꯑꯁ ꯑꯩꯅ ꯐꯣꯏꯕꯗꯤ ꯏꯃꯧꯁꯦ ꯅꯥꯅꯤꯅ ꯈꯖꯤꯛꯇ ꯐꯣꯏꯕꯅꯤ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯐꯣꯏꯕꯗꯤ ꯍꯦꯛꯇ ꯑꯩꯌꯣ ꯏꯃꯥ ꯑꯩꯌꯣ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯐꯣꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯂꯥꯛꯇꯅ ꯏꯟꯊꯨꯔꯝꯃꯤ꯫ ꯃꯃꯧꯅ ꯏꯟꯊꯨꯕꯗ ꯁꯜꯂꯒ ꯃꯥꯡꯒꯣꯟꯒꯤ ꯀꯥꯆꯤꯟꯗꯨꯗ ꯁꯨꯞꯆꯤꯜꯂꯒ ꯍꯦꯛ ꯇꯥꯕꯒ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯡꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯩ ꯅꯨꯄꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯨꯄꯤ ꯅꯣꯏꯅ ꯍꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥꯕꯨ ꯏꯟꯊꯨꯈꯤꯕꯗꯨ ꯎꯍꯧꯕꯒꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯤꯕ꯫ ꯂꯩꯃꯔꯦꯝꯕꯤ ꯇꯔꯪ ꯆꯠꯂꯒ ꯑꯁ ꯑꯩ ꯏꯃꯥ ꯃꯤꯠꯀꯁꯦ ꯇꯟ ꯉꯛꯇ ꯄꯔꯦꯡ ꯄꯥꯏ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯅꯥꯕꯁꯤꯕꯨ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯍꯥꯏꯕꯒ ꯈꯨꯝꯗꯕ ꯃꯈꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯉꯥꯡꯁꯤꯜꯂꯛꯑꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯗ꯫ ꯍꯩꯇꯥꯗ꯭ꯔ ꯅꯨꯄꯤ ꯇꯥꯗ꯭ꯔ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯈꯨꯝꯗꯈꯩ ꯃꯥ ꯊꯣꯛꯄ ꯉꯥꯡꯉ ꯂꯩ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯅꯥꯀꯟꯗꯒꯤ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯀꯤꯅ ꯌꯦꯡꯂꯒ ꯑꯁ ꯈꯪꯉꯤꯕ ꯃꯣꯏ ꯇꯥꯗꯁꯤꯃ ꯑꯩ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯇꯥꯗꯒꯤ ꯑꯗꯨꯒꯤ ꯈꯨꯜꯂꯥꯎꯗꯨ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯄꯨꯅ ꯐꯖꯔꯤꯅꯤ ꯏꯃꯧꯒꯤ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯏꯄꯨ ꯄꯦꯜꯂꯤ ꯃꯧꯅ ꯃꯅꯦꯝ ꯐꯨꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦꯕ ꯇꯥꯔꯤꯁꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯌꯣꯟꯕ
ꯃꯄꯥꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄ ꯏꯀꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗ ꯍꯦꯛꯇ ꯐꯨꯊꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯅꯪꯗ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯗ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯑꯣꯏꯍꯧꯔꯒꯦ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯈꯛ ꯊꯣꯡꯕꯒꯤꯗꯃꯛꯇ ꯅꯣꯏꯅꯅꯤ ꯅꯃꯧꯅ ꯑꯁꯨꯛ ꯌꯥꯝ ꯂꯧꯇꯅꯕ ꯆꯥꯛ ꯊꯣꯡꯕꯒꯤꯗꯃꯛ ꯉꯁꯤꯗꯒꯤ ꯑꯃꯇ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏꯀꯣ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯁꯨ ꯅꯄꯥꯝ ꯆꯠꯀꯗꯕꯅꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯂꯩꯃꯔꯦꯝꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯗꯕ ꯑꯃꯗꯤ ꯃꯅꯦꯝꯒ ꯂꯧꯇꯥꯅꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯁꯅꯨ ꯍꯥꯏꯅ ꯂꯩꯍꯟꯈꯤꯔꯝꯃꯤ